UKLF की टाउन कमांडर सखंगदबा सिंगना नोंमैना कापतुना हालमले पुलिसना कांगलुप की इरांग थोलक्तनबा अकनबा चेक्शन थौरांग लौखतख्रे था अमदा खुराईगी MLA ना नफसागी मखादा प्रजा सिंगदा येनगदबा चेंगदगी बेग चाट्रुका कुंट्रा मरी रोम कक्लगा मसागी मरनाई ओइना सिजनई हाइना KFNPD की मिनिस्टर करम सियामना फोंदोख्रे अमदी लमदम असिगी चौखत थौरांगदा सिजननबगीदमक सेंटरना काइथरखिबा सेनफमसिंग नियम लाना सिजनबत नतना पांगथोखिबा मिखलदा खुचौ थाखिबना ngasiगी लेंगाकना ओवरड्राफ्ट ताखिबनी हाइना ऑल इंडिया ट्रेड यूनियन काउंसिल मणिपुर की प्रेसिडेंट डॉक्टर M नारायण लेंगाकता मरान सीख्रे खुरुमजरी टाइम्स ऑफ मणिपुर नुंगथलगी पाउ मीटिंग ताबिरिबा सिंगबु लुचिंगबिना तराम नोकचरी हौजिक पाउ संदोकना पिजरी ngasi numit yung matung pung tara nithoy makhairom taba matamda more ward number 2 mission bank amadi ngamkhai bank anigi maraki lambida miyoi ama gari macha thorga lakpada sakhangdaba singna nongmaina kaptuna hatlamle nongmaina kaptuna hatlamlaba miyoi adugi maming lalthang john gangte chahi kunthra ga mari apokba kailim gangte lonpi khunaugi sugunudagini mahak sakhangdaba khulai paiba singna nongmaina kaplam laba matung manak nakpada leiba mioi singna khudakta more hospital da pukhatuna laikan nabata asokpana maram oiraga leikhidabani mahaki masada nongmai maru nipan panbagi dakfam lei police tagi phangba paugi matung inadi thokdok thokfam dagi kapthokhraba nongmai marugi tokning tara phangba ngambaga loinana leikhidraba lanthang john gangtegi masadagi 9mm gi pistol ama kapayariba maru khara phangba ngamle थौदोक थोकफमदा मोरे पुलिस की STPO बिनोय चोंगथाम CDO OC के इबुंगोबी यावना चंगसिंदुना यंगसिनखी अमदी मफम अदुदगी कापथोखरब नोंगमै तोकनिंग मरु तरासु अमदी मियोय अदुना थौरकपा 2-wheeler TVS की गाड़ी मचा NTROQ अमसु रिकवर तौख्रे हाइना पाउ असिना मखातारी थौदोक अदुगा मरी लेनना मोरे पुलिसना केस अमा लौखतखिबगा लोइनना थिजिनबगी थबक चथब हौख्रे अतोपा पाउ अमना लैखिद्रबा मियोय अदु UKLF की मोरे टाउन कमांडर नि हाइरी चपसाबा पाउदी खंगमंगमद्री अमरोमदा थौदोक अदुगी मायोक्ता ICC मोरेना ngasi खुदक्तगी हयेंग जुलाई 13 की अयुक पुंग 3 फाउबा मोरे बंद कौख्रे इम्फाल तमना थोरकदबा पोचै पुबा अमदी पैसेंजर सिंग गाड़ी सिंग लंबीदा पंदुना लैरी हाइरी था अमदा खुराईगी MLA ना नफसागी मखादा प्रजा सिंह येनगदबा चेंगदगी बेग चाट्रुका कुंट्रा मरी रोम कक्लगा मसागी मरनाई ओइना सिजनई खुराईगी MLA असी इचागुंबनी खंगदबगी तौबनी हाइना खल्ली नत्रबदी प्रिविलेज नत्रगा डिफेमेशन तौब याबनी हाइना KFNPD की मिनिस्टर करम सियामना फोंदोख्रे वाफम असी ngasi चजिंग करामदा पांगथोकपा पाउगी मिफम अमदा फोंदोखिबनी मिनिस्टर ना मखा तारदुना पॉलिटिकल की चरांग नब लेरिंगै इकांग थोई हाइदुना लौ पानबा यादना लेरिंगै चेरक असिदा चेंग फंगद्रे हाइना खुराईगी MLA ना मरी मखोंग खंगदबा वाफम कया ngang sakpasi yamna laibak thibani मिनिस्टर बु MLA अमदी महाकी JAC ना लेबाक मियामदा लान उहन्नबा होनबसी सेंगदोकपम थोई हाइना खनबदगी असेंगबा अदु मियामदा थंबनी चेंग हुरालिबसी MLA रा नत्रगा मिनिस्टर हाइबसी खंगबा तंगाई फदे लंगथवाल केंद्रदा था अमगी तांग तरा यौरकपदा चेंग येंद्रबदी करी तौरे हाइना प्रजा सिंगना तोइना हंगनरई अदुबु खुराईगी प्रजा सिंगनदी था अमा चेंग येलक्तबदा करीमता हंगबिदरे हाइबसी पुकनिंगदा फावी मीडियादा फोंगलकपदगी खंगबंगंबनी MLA ना चेंग फंगदे हाइबगी मतंगदा हाइरखिबा लेते नोंगमा मीटिंग अमदा चिन्हाई ओइना हाइरखिबदि लै मरी लेनबा कमिश्नर अमदी डायरेक्टर दसु अइबा चेरोल अमतसु पिरखिबा लेत्रि हिरमसिगी मतंगदा केंद्र असी पाइरिबा कॉन्ट्रैक्टर अदुदा हंगबा मतंदा इंग 2013 की अप्रैल दगी 2019 की मार्च फाउबगी तांग कुनगा मरी की मनुंगदा था 19 की चेंग चिंगथोखरे हाइबा खंगखि मसिगी मनुंगदा सेप्टेम्बर थादा गाड़ी मपोट अनि लौखिबदा गाड़ी अमदी येनखिदे मसी MLA अमदी महाकी नॉमिनीना लौथोकी हाइबसी एविडेंट लेरे हाइके ऑनरेबल MLA खुराई केंद्र अमदी महाकी जेसिना अदि खुराई की प्रजा सिंबु दि लाना लमजिंगले अमरोमदा मिनिस्टर ओइजरिबा अहक पुसु दि मणिपुर मियाम की मफमदा सिरान तुरान तौबा मिनिस्टर अमा ओइननबा ओइना उननबा होनरे हाइबा वफमसिमा हानबदai थमजगे अदुगा
हौजिक हुरालिसी ऑनरेबल MLA रा नत्रगन मिनिस्टर रा हाइबे वाफम दुमा लंगदबाल केंद्र की प्रजा सिंगना तांग मंगा तरुक तरा भोगी मनुंग सिदा चेंग हेक येलक्तबगा चेंग येलक्ते करी दौरे चेंग की करी प्रॉब्लम लेरगे न प्रजा सिंगना हंगबदा अखोई खुंबम खंगदी माइबेल एजेंट की चेंग येनबी मयामसु अदो खुराई केंद्र ददी था मंगा की चेंग येनदना लेबा कांद खुराई की प्रजा अमतना हंगबीदबरा तुमिन्ना लैथोकब्रा हैबा वहंग अमा अगी थमोइदा अरे फाउजै लमदम असिगी चौखत थौरांगदा सिजिननबगिदमक सेंटरना काइथरखिबा सेनफमसिंग नियम लाना सिजिनदपत नतना पांगथोखिबा मिखलदा खुचाउ थाखिबना ngasiगी लेंगाकना ओवरड्राफ्ट ताखिबनि हाइना ऑल इंडिया ट्रेड यूनियन काउंसिल मणिपुर की प्रेसिडेंट डॉक्टर एम नारायण हाइख्रे वाफम असी ऑल इंडिया ट्रेड यूनियन कांग्रेस न सिंधुना मणिपुर प्रेस क्लब ता पांगथोखिबा यूनियन असिगी मखादा लैबा लुपसिंगी मियोइसिंग पुन्ना सरुक यादुना मणिपुर दा हौजिक सिनमी सिंगना थेंगनरिबा खुसुमलगी अवाबा असिगी मतंगदा पांगथोकपा नोंगमगी ओइबा स्टेट की थाकता खनानैनबगी थौरमदा सरुक याखिबा डॉक्टर एम नारायण हाइखिबनी महाकना हाइकी मणिपुर इलेक्शन सिस्टम चेंज तौद्रिबा मखै करप्शन थिंगबा ngamloi पृथ्वी की लेपाक मरफुग मंगादा सिंदोख्रबा इलेक्शन सिस्टम असि मणिपुर दसु इलेक्शन रिफॉर्म तौनबा अकनबा खोलाव लावबा मथौ ताई मणिपुर ऑक्शन तौदुना कारकपा सेंजाव पाइबा गुंडा अदुना मियामगी अफबा थबक कैदौनुंगदसु तौरक्लोय बोर्ड की लाना सेल येनबना मियोइबगी मोरल यावना लोइनबक यंथोखिबना लेपाक असि मांगबनी हाइकी इलेक्शन रिफॉर्म तौनबा खोलाव असि ट्रेड यूनियन की अकनबा खोलाव ओहनसी हाइना महाकना मखा तारखी अमरोमदा ट्रेड यूनियन ना समाज अमा सेमबदा अवोनबा पुरकनबा होनबदा अचौबा थौदांग लई इंडिया की ख्वाइदगी लीरबा ट्रेड यूनियन असिगी मखादा लैरिबा मियोइसिंगना यूनियन असिदा मपुम फाना थवाई यावना होना मिनरगा मपांगन कनबा यूनियन अमा ओइरबतदा मणिपुरदा अवोनबा पुरकपा ngamgani हाइना महाकना मखा ताना फोंदोकी चानना फंगो कमीशन तो फंगनबा अधिकार को पीदना खाउदे पुतो पार्टी की नियंदा इन नियमा की नियम तौला पुत तौंदा कुछ फगो लोइद्रित्र तो केथेन साबल लोइरबा मथक हांगी को मयाम सि हुजि सु पीद्रिबा नाकल मदना स्ट्रीट वेंडर एटु मसिदा थाना का काउंटर न नोमर सि माइ बेन तौलबा हिंद तो इलान सोंदा इज्जत सम्मान को होगोन दरगा ngasi नोंगि को यखेन कुसंदर रिचा चला गेली हाइन चेली माइ बेन हिसरा पुलिस का करेन नदना तौरी पुलिस के माइ बेन गेट न बदौना मुक्ता एरे को सोई दि सरकार की पॉलिसी दो माइ बेन हिमति पांगे हाइ वाखल खप तौके असिदा हानि सिम से हि क्या सुरगे हुजि सुम फंद्रिएबा अदुनि बहुता लनाई ऑफिस हांगे बैंक हांगे We should not agree to this. थौरमदुदा सरुक याखिबा MU की एसोसिएट प्रोफेसर चिंगलेन मैसनामना मालेंगी मफम सिंगदा ट्रेड यूनियन यावदना ngasi फावबदा अहोंगबा चौखटपा पुरकपा ngamkhidri मणिपुर लेरिबा ट्रेड यूनियन की लुपसिंग असिगा मतिंग लेबा सिनमी सिंगा याइफा थौरांग लोखटपा यूनियन अमा ओइना मालेंगी सिनमी सिंगना सक खंगलनबा होनफम थोई मदु ओइनबा होनबदा पुमनमकी थौदांग मथौ ताई हाइखी लेडीसी कोई पुथल की मेथड सरकार जो फने इमु मनो खटे मसु पुद बंदे यावदरे अन अवान मसु पुद रतन के दवे नहा दे कोई नुपी म कोई थोनो दे बंधरे आदि कोई पार्ट सुनाई जो कोई त्रिबुली भाई अद थोनो दे बंधरे धनिना आपके तोर ब्रांच जो आना जा या कद जो आ ये मन कुजाने उसले बिना जो आ जा ला यो का ददी मादी अतै को रम दे मपांगा सेलेब्रिटी कापुसी न तान को दे अन सेलेब्रिटी कापुसी के दवे कोई सलाह ग्रुप कोले हदना उसी में पटान तान मन कांटी तानी मत बाजा ले वो अगर मसीद सीन लेबो होने लेगा अकोई येरोमी कन दिलाना येरोमी मसेन जा मसी फाटी नो हौखिबा नुमित खरनी असिदा मणिपुर की चिंगी मफम सिंगदा मयाय ओरपना चूखिबा नोंगना एशियन हाईवे नंबर 2 इम्फाल मोरे लंबी परिंगी मफम कयादा तोंगान तोंगानबा प्राइवेट कंपनी अनिना लंबी पाकथोकपा अमदी चिंग ककपदगी थबक सुबना मरम ओइरगा लेखोम लेनांग थोकपदगी लंबी असिदा चलिबा मियोय कया अमदी अवाबा मायोकनरी JK Sons अमदी GR Infra Project Limited कौबा कंपनी अनि असिना लंबी असि हौखिबा लिसिंगनी तरा निपानदगी हौदुना वांजिंगदगी कोंखांग फावबगी मरकी लंबी असि सेमबगी थबक सुबा होरखिबनी
Maru oina hauzik lambi asida leikhom leinang thoktuna chathok chashinda ka hena khudong chadaba mayok nariba mafam sing adudi saibom khun amadi sinam khun ani gi marakta leiriba lambi gi saruk asini lambi sembagi thabak suriba company singna bulldozer kaya sinaduna nongju tha matamda chingthaktagi leipak lokhorakpana maram oiduna lambi da leipak matung kaya ama chentharakpadagi leikhom leinang thokali Masidagi lambi asida gari thoriba singda natana passenger singda kari thoklakadra haibagi mipaiba poknare hairiba fibam asina karigumba lambi gi khudong thiba thoktuna misi mina amadi asok apan yauraklabadi kanana daita pugani haibasi achogo wahang ama oiri Imphal More lambi paring pauthok chauthokpagi damak Jia Infra Project Limited na hauzik chathariba lambi sembagi thabak hakthengna chatuna mafam adugi fibam sing yengsinlubada Lambi asida gari thoriba amadi tongan ba passenger singna wafam kaya amasu fongdoraki Zida khoi nuti gi chalin khoi gi di senta lambi o nisu ori ko adudagi thaubuda gari chatpada ju sumaina thaubuda ju yamna nuaite passenger ge du ju yamna tension nama pi bugumna khoi ni ju thaubuda ko yamna nuaitaba passenger da ju wakhan nuainda nuaitaba mo di feel lai da tor oire na ko adui hoi Kang lambi jadi adugi matik thuna jufan. Lambi se bi sing jina khoi gi maya de la dang tarif si kha sengdo pe ga di lambi jab de kitang khudong cha ga khale. Masi sarkai ma ke su khare jana ni. Lambi si chat pa matam da yam nuaite accident su yam thok na ba yaure. Ado emergency gi mi la so yam na khudong thiba myam phangya. Ado lambi do Mui simbi do nungumba kan habdi yaba do hoji lambi nungai tabina chat bu hodu tan le ko Tin nungai te khoi di seng na re di sorok matai da su lei ri aduga compensation su siki su pibi de ko aduga khoi upun nung sa sa di upun ho upun do na cha phom tum phom khang dre angang su lok khu re khoi su loi na re adubo khoi na complain to re su nang khoi di sok te da hai re Gari maca ayam batu nare, mi sok nare. Sarkar dah haining bedi. Lambi si, siam rabani na. Lambi si, khudong tidak nangai. Semai siam basi na nana. Amut pasi, leirang basi lautok biraga. Makoi gisu jet taba, koi gisu jet taba. Duna pam. Anda ngkhasu basi da lambi asida koi gi JCB amadi bulldozer sing chinga po thabak sina bada lambi asi gi film asi adumati yamna patre gari chapadu khudung thiba kya na oire lambi asi chale ba driver sing gi phongto ke matungina makoi gi da ching lambi chatpa asida karibum khudung thibudi kanana risk logani habachi achobo hang amso oire cameraman lucky ge lena na pawdam jari ba mangang yumnam Manipur State Legal Services Authority na sinduna anirak suba National Lok Adalat ngasi Lamphel Pata Leba Court Complex ta pangthokre ngasi pangthokiba Lok Adalat aduda tongan ma bench mari thokna khaidoktuna BSNL motor accident amadi banking ka mari leinaba makhal makha kayagi case lishing ahum lakhiba ga loinana case sing adu loishinana ba honaki National Lok Adalat adugi matangda Manipur State Legal Services Authority gi Deputy Member Secretary Sadananda Sorokhaibamna Court pending leriba case sing amadi court case thangatriba wathok kayagi warashin purak padanatana wathok amada chenariba nakal animaki miyoi singi marakta sangtainaba puraknaba ngasigi Lok Adalat asi pangthokpani haiki ngasigi koina loan defaulter mayam su koina chance am opportunity am pi ba hai tar court ta case to bai mohta moi gi yasin bai matungina loan se hana to singbangam drido kari gino kya phabu singbangam ni bank ka moi ga yasin minaraga karai phauti kok pangam ni habagi koina platform am bijabani koi authority da tawbanate amarom da Lok Adalat ke mutual agreement ki matungina pangthok sabani party ani maki yana bai matungina moi ka kya phuk settle tawbangam ge habado adu opportunity am bijabani to July 15 dagi Imphal Silchar lambida petrol amadi gas sing chingnaba sarkarna thorang lokhatle maraksida petrol pump sing maram chadana thonglonba yauramlabadi license kaknaba mari leinaba singda pautak pikre haina Kaf and PD Minister Karam Siamna phongdokre wafam asi ngasi chajing Karam lekai da leiba minister gi yumda pangthokpa paugi mifam amada phongdokibani
Ministerna makha taraduna Dimapurda lambi pakthokpaga mari leinana numidang pung 10 dagi gari sing chathandaba asina achouba awaba ama mayok narakpadagi oil tanker singna atopa lambi ama sinbiu haina thamlakpa amadi gari chenba lepkhibagi matangda oil tanker singi association gi mihut singa unaduna wari sanare Makoi oiba pen daba amadi khudong thiba thodok kayagi wafam thamlakre masigi matangda sarkar asina hakchin lawbaga loinana July 15 dagi Imphal Silchar lambida pochai amadi thau puba gari sing chatnaba thorang pumba tawre Darkar oiba scot su pinanaba honari housing state asida petrol diesel amadi chakthong gas ki awatpa karisu leite masida miyamna mipaiba poktuna oil pump singda kiu lepa amadi darkar oiba changdagi henjinna loksinba tawbiganu Masigi mathakta kanagumba oil pump singna ngaihak thong hanglamlaga khanghaudana thong lonsinba tawbiganu loinana mari leinaba department gi official singna koina chatuna oil pump sing check tawnanaba amadi thong lolamba pump sing action lokhatkani haike Praja gi wari haiba kanda madugi khudong chaba launa nabagi honabase di tokpiyoba Manipurda hojik thau gas marang kaina leiriba adu deport singchina Sanung sa supai bangakta ni, madugi khudong chaba loroga khudak tehta thong lon salaga, praja se panic buying, pakat na pot sa ilain na ba, hekta kihan magi pot na masatay ba, ngasay yung mak narang digi hauna, suti waraga so akan ba instruction na mapire, tau lay na depot thong lolaga di, tau pida na ba action loan na ba, license kaktat na ba action lokalo. Karigi prajagi awaba tawbakanda akui leirina songthokada ba moina prajagi warpagi khurung chaba lauraga moigi business ki benefit launa na ba honarpa akoi yabanga moi aduna hoji official sing chatlaga karai da thonglole kanana loli bano kari marumgi loli bano haibana singma mayama ma thigat pulai banina manipur gi praja singna su hektan nanghoroi dum matagum kiu da lepsan na khochan na pot lawgi hainabi thadok piu Ngasi oiba lenga ki tangdu leita daba amadi political oiba charak sahing naiba asigi matangda bhaptana governor da mayol chumthok pinaba taksin khre haina ngasi Imphal West Babupura da leiba Siva Sena gi office ta Paumi Singa unavada ko convener Surjitna Fongdokre Mahakna makhatana hai paliba lengak asina lisang sitna chayet naba leirakliba ngamkhai gi wathok amadi oirakliba political crisis asina maram oiraga miyam gi wakhalon kayasu tangdu leita handabagi achoba machak ama oiribani Governor na kendra gi thakta wakat piduna langla langjin puthok piduna mahausa gi punsida thuna hanjillaknaba hona hoba yamna tangai fade haiba wafam kaya fongdoki Hauzik pau gi marak thatna aten ma break amatang longminasi Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidate singna admission to bibi yaragani campus manungda masagi hospital leijaraba medical college ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani tuition fee structure BSc rupees 30,000 per year Food and accommodation rupees 45,000 per year. First to 4th year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 50% in aggregate. Manipur gi mahiroi singi oina entrance test yaudana direct admission tawbiba yagani. Subnataki seat 15 khaktani. Akupa marol gidama contact tawbirau Educare Zone near Bosem Babupara, phone number 60090622261 Natraga 87940262277. Nationwide number 1 oirakliba UNI Consultancy Private Limited na lowest package ta security amadi lock and guarantor piduna India ge khanaba state singda NRI kota da MBBS tamnaba amadi foreign countries singda MBBS tamnaba gi pandam da SBI gi on campus educational loan den natna lupa lakh amaga listing nimpu scholarship su second semester dagi semester khuding maki phanghangani free year tickets na traga lupa listing nimpu banga gi relaxation gi damak ngasi mag youth library club uripok polem laikai gi mayok nabada leiba corporate office ta lak piduna ngasi mak
contact tobiu hena kupamarol gidama contact tobiru 7005092567 amasung 9007778647 aikoigi website www.247ununi.com. Jerusalem Clinic and Diagnostic Center, Lamka, Churachandpur. #1 digital X-ray in Churachandpur. All laboratory and diagnostic tests available. Opposite Churachandpur District Hospital. Pabiyu, Nainabiyu, Tanabiyu, Lamjingba Times. Makhal Mathelgi Khudol, Maru Oiba Pau, local, national, international, Sanabungi Paugdam. Mahiroi Singinamak, Maitai Mayekta, Akanana, Mapung Faraba Paung Singba, Lamjingba Times, Lamjingba Times. Isa Isagi Pau se Thadariba Hawker Singda Haibiraga, Lobiba Yaragani. Breaking matungda makataba pau pizari. Ngasi ayuk pung mga makhairom taba matamda Singjamai Police Station gi manung chanba Manipur University Kanchipur gi gate number 1 gi mayada leiba Imphal Public School IPS gi gate ta sakti leiraba IED bomb ama thamlamle. School adugi chowkidana mahok sagum ngasi ayuk school adugi gate mamangda wai sillingaida school gate adugi nakanda angauba machugi khawda karigumba posak ama leiramba thengnarakhi. Amadi posak adu chingnabadagi police ta pau pikhi tungda kawa police amadi bomb disposal squad ki kangu ama laktuna yengsilaba matungda ayuki pung 9:35 rom taba matamda lauthokpaga loinana Imphal East ki Kiamgai lokolda asoi angam yaudana pokhai hanki. IED bomb adu chaurakna kg 2 rom oigani tea maker amada semba IED bomb adugi manungda zinetine pads cordex detonator yod pina chingba yauramba thengnaki kanana karigidamak IED bomb adu thamlamlibano haiba haujik phawbagi oinadi khangba ngamdri. Amaromda ngasi ayuk Kanchipura leiba Mahailoisang IPS ta sakhangdaba singna sakti leiraba IED bomb ama thamjilamba adubu yaningdaba fongdoktuna school adugi Mahairoi oza amadi guardian singna school gate mamangda wakat mifam chathakri. Ngasi chathakiba wakat mifam aduda mahai tambada ayetpa pibiganu Mahairoi singbu aki akang poanbiganu aikhoibu ningtamna mahai tamhanbiu haiba thaba play card sing senaki. Wakat mifam aduda saruk yakiba school adugi Mahairoi Victoria Asemna mahai tampam sang singda bom thamjinduna aki akhang poan bahai basi Mahairoi singbu singnabani athuba matamda mari leinaba authority na bom thamjilamba sing asi kanana kariginamak thamjillimbano haibadu thidokpiduna matungda amuk hanna asigumba thodok asi thoktanaba honabiu haiki. Tasengna sinaba ama oina thoe asumna masigi asigumba thodok ase matungda amuk hanna thokhaningde aduga Mari lainnya besing nang asing ya asing umlaba sakang dapat singa tangan leba bom sing amma de sakang dapat singa asing kena no hadu na tidok pitu na acumba mari cumba pau kum ado kabar gitu hongda amma de pau missing na yam na kop na police mari lain besing na tiga pina ba sadrai koi ke mai kai dagi konjal amma khola amma ga loina na hajiri. Amaromda wakat mifam aduda school asigi oja sonatana mahai tampham sang singda bom thamjinduna aki akhang pokhan bahai basi yamna laibak thibani yanadaba wafam kaya leirabasu yanadriba misak aduga wakhal taminaduna warishan purakpiu karigumba nungainadaba wafam amagidamak tungi yumbirel oigadoriba Mahairoi singda tainabidawna school da bom thamjinba asi tawbiganu haiki. Oja singna amadi satra singna school lakpa matamda aki tujungba poan bahai base khwadagi laibak thibani aduga hariba masingba thodok thawong tawhan tawbiriba ase tawriba loop oiro ani isagi nungainedaba bu oiro madu akoina lekhai tana somna pambiriba misang mi oiduda oina tawbiba aduga hariba school angang mayam leiriba aduga oja sing leiriba masidadi tujung nanghanbagi thabase akoina tasengna akoina pamjade maramdi angang ama sokpa haibase akoigi tungi future life sengoliba oja singna su yamna nungaijade. All Manipur Police Department senduna ngarangdagi hauduna first MR Banquet Hall da chatharakiba badminton tournament 2019 Manipur Police Department da leiba badminton player singi pukning thogatpo oina chahi khudingi pangthokpa tournament asida category ani thokna sangdamnari
non gazetted officer category amadi gazetted officer category haina kanglup ani thokna changdamnaba aduda ngasigi oina gazetted officer category da LM Khauti amadi T Nimai L Kailun amadi N Madhunimai amadi M Rajen amadi RK Sadanandana double da semi final chankre tournament asigi matangda first battalion MR gi commandant M Ranjana Fongdorakpada Manipur gi district khuding da leba police department singdagi badminton sanaroi kya laktuna saruk yaduna pangthokpa badminton sanaroi singbu pukning thogatpo oina pangthokpani haiki hojik league games ayamba hojik group stage si losilakle aduga hayengdagi semi final hogani aduga hangchitsida final si losingadabune masi sai khudingi ekhona police department gi police marakta laiba badminton players sing asida puning thogatpo oina akhona inter battalion amadi district all district police stations singdagi representative mayam du tharaga participants sing lag laktuna sinba adumba tournament amane badminton si akhona puning thogatnabagi damakta Patriotic Riders Forum Manipur amadi Ipak Tours Travel anina sinpunna sinduna ngasidagi July 19 fauba numit taruk ni chupna chathagadaba Indo-Myanmar Friendship Tour 2018 ngasi Imphal gi Kangla gi Nongchup Sanathongdagi PAF ki patron members oriva Culture and Social Activist Dr. S. Manauton Singh amadi Social Worker Oinam Roman anina lamthakri Lamdam sigi saknai rava aiba sing social cultural activist sing educationist sing amadi senior citizen kaya yauriba mioi tara taret ki khongsat adu lamthabagi thoramda Dr. Manautona fongdokkibada PAF Manipurna Malemgi mitai singna khundariba mafam singda leptana chattuna makhoigi afaba mari sagatnaba honarakpa simak afaba khongthang amani asigumba khongchat asina Indo-Myanmar anigi marakta hena naksinaba amadi nungsinabagi mari ama soidana sagalagani khongchat asigi troop leader su oiriba PAF Manipur gi secretary Rakesh Nauremna khongchat asi chahicha kayagi mamangdagi Myanmar da khundariba igi iraicha singi khongul libagi khongchatni wari oina Myanmar da mitai singna khundari tabadi kuire ngasi ayuk phong kiba Manipur gi pauche singda kari kari maru oiba pau yaw khibage haibadu mayam punna muktang khangminasi Lamjingba Times tha manga gi sanfam deposit tawkhraba matung tha amagi seng purakpadage miyamna lokhidre MBBS tambada khudong chanaba sit kun manga hengatle Professor Shanta MLA S Biragi disqualification case July 19 ta khanaragane Sangai Express Khatkati da thau gas tanker sani hena panduna leiri Rims da MSc nursing tamba yare Director IMC da Khwairaman Kaithal Fambisingna matam thakre Pongna form Lutpat na chingba sathaduna NSN IMna ceasefire ground rule thugairi Indian Army Rims da MSc nursing ki course hapnaba MBBS ki sit hengatnabagi ayaba pirakle Director Mara leiba phadabagi Imphal More lambi yauna Sandel ban kaukre Nupi Kaithel da Nupa Singh office oinabagi order kaktrabadi khongjang changsilagani look Ria Lanpao Rims ki MBBS sit masing samaga kunmanga da hengatle weaker section gi taramathoi khakle Director Army na IM gi camp thugaiduna fagat ki bakulai sing utkre IM na ceasefire gi ground rules leptana thugairi Brigadier Rauru Police na driver sing dagi namduna se lobire July 19 fawbada reply piraknaba MLA Bireda khangan khre Sana Laiba Lanlakta speaker na MLA tareta disqualification ki thang haigalakle July 19 ki mamangda paukhum piraknaba sokos noticing thakre Isel Express tha manga gi seng shuna piraktabadagi khuraida fair price shop agency na seng loba yakhidre Nupi Kaithel ahum gi saktam kahenaba honaraklabadi akanba ihok sangchingani Rani Naharol gi thogdang Rimsta selthum da sotharaba imung singi MBBS tambada chada taragi sit khaktuna thamle sit chamadagi chamaga kunmanga da hengatle Rims Director NSCN IMna ceasefire ground rule thugaire peace process karimata ikai khumnadre Brigadier Ravaru SWN seng tanggi mayokta wakan mifam sathakre Khurai kendra gi cheng tha ama khaktagi pige haibadagi FPS ke agency na lokhidre Iraiba Nupi Kaithel sang ahumda nupa ki office hangbagi order hadoktrabadi akan bakhongjang changsilagani NSCN IMna ceasefire ground rule thugaiduna violence sathari Aroibada maroiba pau amuka na pizari
मोरेगी मिशन बैंक मनाक्ता UKLF की टाउन कमांडर सखंगदबा सिंगना नोंमैना कापतुना हातलमले पुलिसना कांगलुकी इरांग थोलक्तनबा अकनबा चेक्सिन थौरांग लौखटख्रे था अमदा खुराईगी MLA ना नफसागी मखादा प्रजासिंगदा येनगदबा चेंगदगी बेग चाट्रुका कुंट्रा मरी रोम कक्लगा मसागी मरनाई ओइना सिजनई हाइना KFNPD की मिनिस्टर करम सियामना फोंदोक्रे अमदी लमदम असिगी चौखत थौरांगदा सिजननबगीदमक सेंटरना काइथरखिबा सेनफमसिंग नियम लाना सेनबत नतना पांगथोखिबा मिखलदा खुचाउ थाखिबना ngasiगी लेंगाकना ओवरड्राफ्ट ताखिबनी हाइना ऑल इंडिया ट्रेड यूनियन काउंसिल मणिपुर की प्रेसिडेंट डॉक्टर M नराना लेंगाकता मरान सीक्रे हौजिक फाउबगी दी टाइम्स ऑफ मणिपुर नुंगथिलगी पाउ मटांग असिदा लोसिनजरे मीटिंग ताबिरिबा सिंगबु अमुकाना खुरुमजरी।